Cobra Youdribra. Chassad PS ne Konba Kuki Amasung Naga Khul ahumgi yung kuntra Rom Mei THADOKLAMLE. Manipur Amasung Union Lenga ki Home Ministry na Manipur lepta thokliba thokhaningdaba thodok sing thokhandanaba amasung mara leiba mioi sing fagatpada mangzil thanabagidamag CRPF ki akhanaba commando unit Cobra gi personal sing thazalaktuna combing operation yauna law and order ngakpada sizinaraklabasu Myanmar ga ngamkhai tainana leiba Kamjong district ki Chassad police station na Konba Kuki Amasung Naga Khul singadi Cobra Youdribra oigadra Furup anigi khul ahumgi yung kuntra Rom Mei THADOKLAMLE. Thodok asigi matangda pauchi asina fangba police ki pauda yung famoiba report na hai. Numit yung ba mamangdagi hauraduna numit yung ba matung fawada kushu kulay matik cha na paiba miyoy sing na Chassad PS chigi awang nopokta kilometer nifu ga mga Rom. Lap na leiba Indo-Myanmar border pillar number 132 nakna na leiba Faimul Kuki Khulda attack chatharakibani attack asida khul asida leiba church amakhakta natana yum tara manga Rom Mei na tumna THADOKLAMBani hairi revenue record ki matunginadi khul asida yum kuntra nithoi Rom lei hairi adubu ngasi Mei THADOKLAMLaba matungda Mei chaktaba yum amata leihodre hairi Kuki khul asida thodok asi thokraba matung asigi Masigi laman kumlakpa manba thodokta nungthil pung amaga minute nifu ga mga Rom tarakpada police station asimagna koliba sangkalok amasung huining thana haina khangnaba Naga gi khul anida Myanmar rom dagi jangsilakpani thazaba KNB Kader singna khul animaki yum tara mga Rom Mei THADOKLAMLE hairi thodok asida sangkalok khulgi yum tare tumna Mei chakre aduga yum tare nipan lom Mei muthatuna kalhaure Huining thana khulgina yum taret lom Mei THADOKLAMLE hairi panba yabadi Faimul Kuki Khul asi mamangda thokiba thodok singna maram oireduna khul asi ki khunja sing ngamkhai paringi IC khulda leiba 11 Assam Rifles ke camp ta changjafam lauduna leirakpadagi ngasi gi thodok asi thokiba matamda khul asi da khunja amata laikidabana asok apan yaukide hairi thodok thopam da Kamjong district police yauna Chassad PS ki team changsinduna yengsin krechu hairi